ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯉꯧꯔꯤ ꯀꯩ ꯍꯥꯏ ꯃꯔꯣꯏꯁꯦ ꯄꯨꯔꯥ ꯃꯤꯛꯁꯇꯣ ꯀꯩꯀꯥ ꯑꯖꯋꯥꯏꯟ ꯀꯩꯀꯥ ꯑꯗꯒꯤ ꯙꯅꯤꯌꯥ ꯑꯗꯨꯗꯒꯤ ꯖꯤꯔꯥ ꯃꯣꯔꯣꯛ ꯒ꯭ꯔꯥꯏꯟꯗꯔꯗꯣ ꯌꯥꯗ꯭ꯔꯕꯅꯤ ꯆꯛꯁꯨꯁꯤꯒ ꯑꯣꯏꯅ ꯁꯨꯔꯦ ꯃꯣꯔꯣꯛꯀꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯦ ꯅꯣꯡꯅꯕꯤꯅꯨ ꯂꯣꯏꯁꯟꯕ ꯂꯣꯏꯗ꯭ꯔꯤ ꯔꯨꯝ ꯑꯇꯩ ꯀꯩꯀꯩꯗꯤ ꯂꯣꯏꯕꯀꯣ ꯑꯗꯣ ꯆꯥꯛꯈꯨꯝꯗꯤ ꯂꯣꯏꯗ꯭ꯔꯤ ꯆꯥꯛꯈꯨꯝꯁꯦꯒꯤ ꯅꯣꯡꯅꯕꯤꯔꯛꯀꯅꯨ ꯃꯌꯥꯝ ꯎꯇꯤꯒꯤ ꯃꯅꯥꯗꯣ ꯑꯝꯇ ꯍꯦꯛꯂꯛꯑꯣ ꯁꯨꯕ ꯂꯣꯏꯔꯦ ꯁꯤꯒ ꯗꯤꯄꯥꯗ ꯈꯔ ꯍꯟꯖꯤꯟꯈ꯭ꯔꯦꯀꯣ ꯑꯗ ꯁꯤ ꯁꯨꯕ ꯂꯣꯏꯔꯦ ꯂꯥꯛꯀꯅꯨ ꯊꯕꯛ ꯇꯧꯕꯤꯌꯨ ꯀꯨꯀꯔꯁꯦ ꯁꯖꯤꯄꯨꯒꯤ ꯑꯗꯨꯒ ꯁꯣꯏꯒꯗꯣꯏꯅꯦ ꯀꯩꯅꯣ ꯅꯝꯃꯤꯔꯣ ꯑꯗꯨꯝ ꯇꯦꯛꯇꯅ ꯆꯥꯝꯗꯣꯏ ꯅꯠꯇ꯭ꯔꯥ ꯀꯣꯕꯤꯁꯦ ꯆꯥꯝꯊꯣꯛꯑꯕꯣ ꯑꯩ ꯁꯣꯏꯗꯅ ꯆꯥꯝꯗꯣꯏꯅꯤ ꯑꯩꯅ ꯁꯤꯒ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯕꯣ ꯁꯤꯒ ꯅꯨꯡꯉꯥꯏꯔꯣꯏ ꯁꯣꯏꯕ ꯌꯥꯅꯤ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯕ ꯁꯤꯁꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯁꯥꯏꯗ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯁꯣꯏꯗꯧꯗꯅ ꯁꯤꯒ ꯑꯁꯤꯒ ꯊꯧꯗꯦ ꯁꯥꯏꯁꯤꯒ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯆꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒ ꯑꯆꯧꯕꯅꯤꯅ ꯂꯥꯛ ꯀꯝ ꯌꯦꯡꯉꯁꯦ ꯑꯁꯤ ꯂꯧꯒꯦ ꯂꯧꯊꯣꯛꯈꯤꯕ꯭ꯔꯣ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯃꯣꯇꯣꯔꯁꯤꯒ ꯍꯥꯞꯆꯤꯜꯂꯨ ꯃꯣꯇꯣꯔꯁꯤꯒ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯨ ꯅꯪ ꯃꯅꯥ ꯑꯃꯗꯣ ꯍꯦꯛꯂꯕ ꯎꯇꯤꯒꯤ ꯑꯁꯤꯒ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯀꯥꯏꯗ ꯂꯣꯏꯗ꯭ꯔꯤꯕ ꯁꯗꯅꯥ ꯀꯧꯕꯗꯣ ꯑꯩ ꯁꯣꯛ ꯇꯧꯔꯒ ꯏꯟꯖꯥꯡ ꯑꯃꯁꯦ
ꯉꯝꯖ ꯌꯥꯔꯅꯤ ꯃꯃꯥ ꯑꯉꯧꯕꯁꯦ ꯌꯥꯝꯃꯕ ꯈꯪꯗꯦꯕꯣ ꯁꯤꯅ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯂꯩꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄ ꯅꯨꯡꯉꯥꯏ ꯃꯃꯥꯅ ꯁꯤꯅ ꯎꯇꯤ ꯁꯣꯛ ꯇꯧꯅꯕ ꯁꯤꯗ ꯂꯩꯔꯦ ꯎꯇꯤꯁꯦ ꯐꯨꯠꯇ꯭ꯔꯤ ꯁꯤ ꯃꯅꯥ ꯑꯁꯪꯕꯁꯦ ꯀꯩꯅꯣꯅꯦꯕ ꯀꯩ ꯍꯥꯏ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ ꯁꯤꯁꯤꯕꯨ ꯅꯤꯝꯕꯨ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯃꯀꯨ ꯆꯥꯅꯕꯤ ꯅꯤꯝꯕꯨ ꯃꯅꯥ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯍꯥꯞꯄꯒ ꯎꯇꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯔꯦꯜ ꯁꯣꯛ ꯇꯧꯈꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯣꯛ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯆꯥꯛꯈꯨꯝꯁꯦ ꯌꯣꯡꯆꯥꯛ ꯃꯀꯨ ꯈꯣꯠꯄꯒꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯂꯣꯏꯔꯒ ꯑꯝꯇ ꯁꯤꯠꯆꯟꯒꯅꯤ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯅꯤꯝ ꯃꯅꯥ ꯑꯈꯥꯕꯀꯣ ꯁꯦ ꯆꯥꯝꯊꯣꯛꯏꯕ ꯑꯗꯨ ꯀꯪꯍꯟꯗꯣꯏꯅꯤ ꯁꯤꯁꯦ ꯀꯪꯉꯦ ꯈꯔ ꯀꯪꯉꯦ ꯑꯗꯨ ꯂꯣꯏꯔꯦ ꯉꯧꯔꯅꯤ ꯃꯊꯦꯜ 8 ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯁꯦ ꯎꯇꯤ ꯁꯣꯛ ꯇꯧꯕꯒꯤꯀꯣ ꯇꯦꯖꯄꯇꯥꯒ ꯌꯦꯅꯝꯒ ꯎꯇꯤ ꯍꯩꯖꯤꯟꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯃꯅꯝꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯂꯥꯏ ꯆꯥꯛ ꯊꯥꯕꯩ ꯄꯨꯈꯤꯗꯣꯔꯦ ꯁꯪꯒꯣꯝ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯂꯐꯣꯏ ꯍꯥꯞꯇ꯭ꯔꯤꯅꯦ ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦ ꯄꯨꯅ ꯄꯨꯗꯣꯏꯅꯤ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯂꯥꯏ ꯆꯥꯛ ꯊꯥꯕꯩ ꯄꯨꯗꯣꯏꯅꯤ ꯌꯦꯡꯉꯨꯁꯦ ꯄꯨ ꯏꯁ ꯂꯥꯏ ꯆꯥꯛ ꯊꯥꯕꯩ ꯄꯨꯗꯣꯏꯅꯤ ꯑꯩꯈꯣꯏ ꯄꯨꯅ ꯄꯤꯔꯒꯦ ꯇꯞꯅ ꯄꯥꯏ ꯂꯐꯣꯏꯁꯦ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯞꯄꯅꯦ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯞꯇꯗꯤ ꯀꯩꯗꯧꯗꯣꯔꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯣ ꯏꯁꯤꯡꯗꯤ ꯏꯁꯤꯡꯁꯤꯒ ꯂꯩꯔꯦ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯣ ꯇꯥꯍꯧꯅꯤ ꯇꯧꯍꯧꯔꯣ ꯏꯁꯤꯡꯗꯤ ꯏꯁꯤꯡꯁꯦ ꯂꯥꯏ ꯒ꯭ꯂꯥꯁ ꯃꯆꯥꯗꯣ ꯂꯩꯇ꯭ꯔꯣ ꯒ꯭ꯂꯥꯁ ꯃꯆꯥꯗꯨꯒ ꯄꯨꯍꯟꯈ꯭ꯔꯁꯤꯔ ꯄꯨꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯥꯗꯅꯤ ꯍꯥꯏꯗꯤ ꯄꯤꯔꯣꯁꯦ ꯈꯨꯖꯥꯏ ꯃꯆꯥꯗ ꯂꯩꯍꯧꯔꯤꯅꯦ ꯑꯗꯨꯗꯤ ꯄꯤꯔꯣ ꯈꯨꯖꯥꯏ ꯃꯆꯥꯗ ꯑꯣꯏꯔꯗꯤ ꯍꯩꯗꯣꯛꯏꯅꯦ ꯁꯖꯤꯕꯨ ꯂꯣꯏꯔꯦꯀꯣ ꯁꯖꯤꯕꯨ ꯂꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯍꯌꯦꯡꯗꯤ ꯂꯧꯈꯠꯄꯅꯤ ꯍꯌꯦꯡ ꯂꯧꯈꯠꯄꯁꯤ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯀꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯅ ꯃꯅꯥꯏꯒꯤ ꯇꯨꯕꯤꯔꯤꯕꯀꯣ ꯑꯗꯩ ꯑꯁꯤꯁꯦ ꯋꯥꯛ ꯇꯧꯕꯁꯤꯅ ꯑꯩꯅ ꯍꯥꯞꯄꯤꯕꯀꯣ ꯉꯁꯤ ꯍꯥꯞꯄꯅꯦ ꯁꯤꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯒꯣꯜꯗꯦꯟꯅ ꯋꯥꯛ ꯇꯧꯔꯤꯁꯦ ꯐꯖꯗ꯭ꯔꯥ ꯑꯁꯤꯁꯦ ꯊꯕꯛ ꯌꯥꯝ ꯀꯟꯗꯣꯔꯤ ꯇꯣꯡ 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 ꯎꯕ꯭ꯔꯥ ꯎꯏ
Đủ đến không dừng ấy. เปิดหน้าจับนี้อันเนาะ Rồi sao em phải ngàn lục cái nhỏ đây rồi lắm rồi. Ngàn bạc. มาเลยมาเลย Ngàn bạc. มาเลยมันจะเชียร์จังเลยไอ้มาบุปผาหลักว่าทีก็ชิบเลย Ăn tất cả tốt kìa. Tôi xem tốt kìa. Tốt kìa. Em hay bị mà. Chết. Hả? Ở đây đi. ชุดบิค่าดีๆมาเลยด้วยชุด Được áp lên đi. มัธนมก๊อกเฉลุเนี่ยอิส